ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯡꯂꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯦ ꯑꯩꯒ ꯌꯨꯝꯊꯪꯅꯕ ꯏꯃꯨꯡ ꯑꯃꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯤ ꯃꯥꯒꯤ ꯏꯪꯈꯣꯜꯁꯤ ꯃꯤ ꯑꯃꯗ ꯌꯣꯟꯊꯣꯛꯑꯝꯃꯒ ꯃꯥꯁꯤ ꯂꯝ ꯑꯃꯗ ꯍꯣꯡꯈꯤ꯫ ꯅꯧꯅ ꯌꯨꯝ ꯍꯣꯡꯉꯛꯏꯕ ꯏꯃꯨꯡ ꯑꯗꯨꯗꯤ ꯁꯦꯟ ꯊꯨꯝꯁꯨ ꯈꯔ ꯄꯥꯏꯕ ꯏꯃꯨꯡꯅꯤ꯫ ꯑꯗꯨꯅ ꯌꯨꯝꯁꯦ ꯑꯗꯨꯝ ꯃꯊꯣꯟ ꯐꯖꯅ ꯁꯥꯔꯦ ꯍꯥꯏꯕ ꯇꯥꯏ꯫ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯊꯕꯛ ꯂꯣꯏꯅ ꯆꯥꯎꯅ ꯇꯧꯏ꯫ ꯇꯣꯂꯣꯞꯁꯨ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯂꯣꯏꯅ ꯆꯥꯎꯏ꯫ ꯇꯧꯕꯇꯕꯨ ꯃꯆꯥꯗꯤ ꯂꯣꯏꯅ ꯄꯤꯛꯂꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯃꯆꯥꯁꯤꯡꯕꯨ ꯎꯕ ꯐꯪꯗꯣꯏꯁꯤ ꯃꯣꯏꯅ ꯑꯣꯐꯤꯁ ꯁꯥꯟꯅꯔꯛꯑꯀꯥꯟꯗ ꯈꯛꯇꯅꯤ꯫ ꯃꯣꯏꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯀꯥꯟꯗ ꯑꯉꯥꯡ ꯑꯄꯤꯛꯄꯁꯤꯡꯗꯨꯅ ꯀꯅꯥꯅ ꯁꯦꯟꯅꯍꯧꯒꯦ ꯍꯥꯏꯗ ꯑꯉꯥꯡ ꯁꯦꯟꯅꯅꯕ ꯃꯤ ꯑꯃꯗꯤ ꯃꯣꯏꯅ ꯊꯝꯃꯤ꯫ ꯇꯣꯂꯣꯞ ꯄꯤꯔꯒ ꯅꯦꯛꯇꯨꯅ ꯌꯨꯝ ꯑꯗꯨꯗ ꯊꯝꯕꯅꯤ꯫ ꯑꯉꯥꯡ ꯁꯦꯟꯅꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯈꯔ ꯅꯍꯥ ꯊꯝꯃꯒꯗꯤ ꯃꯣꯏꯒꯤꯗꯨ ꯐꯒꯗꯕꯅꯤ꯫ ꯑꯍꯟ ꯌꯥꯝꯅ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯈꯣꯡ ꯃꯈꯨꯠ ꯌꯥꯎꯈꯠꯂꯛꯄ ꯃꯇꯝꯅ ꯂꯥꯡꯅ ꯐꯥꯅ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯣꯏꯒꯤ ꯌꯨꯝ ꯃꯊꯛ ꯑꯗꯨꯗ ꯀꯥꯔꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯍꯦꯛꯇ ꯁꯥꯟꯅꯔꯒ ꯂꯩꯕꯁꯦ ꯑꯩꯈꯣꯏꯅꯗ ꯎꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯃꯈꯥꯗꯒꯤ ꯂꯥꯎꯈꯠꯄꯤ, ꯇꯥꯅꯤ ꯃꯅꯨꯡꯗ ꯆꯪꯉꯨ ꯑꯗꯨꯗ ꯀꯥꯔꯨꯅꯨ ꯍꯥꯏꯗꯅ꯫ ꯑꯗꯨꯕꯨ ꯑꯉꯥꯡꯅꯤꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯍꯦꯛꯇ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯁꯥꯟꯅꯔꯒ ꯍꯦꯛꯇ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯣꯏ ꯑꯉꯥꯡꯁꯤꯡꯁꯦ ꯃꯈꯣꯡ ꯃꯈꯨꯠ ꯈꯔ ꯌꯥꯎꯏꯅꯦ꯫ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗꯤ ꯁꯨꯃꯥꯏꯅꯗꯤ ꯇꯧꯔꯛꯇꯦ꯫ ꯃꯣꯏꯗꯤ ꯌꯨꯝ ꯑꯋꯥꯡꯕ ꯃꯊꯛ ꯑꯁꯤꯗ ꯍꯦꯛꯇ ꯁꯥꯟꯅꯔꯒ ꯂꯩ꯫ ꯃꯁꯤ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯦ꯫ ꯅꯣꯡꯃ ꯁꯣꯏꯗꯅ ꯇꯥꯔꯛꯑꯒꯗꯤ ꯀꯝꯗꯧꯅꯤ? ꯑꯩꯅ ꯑꯃꯨꯛ ꯑꯉꯥꯡꯅꯕꯨ ꯀꯔꯤ ꯈꯪꯗꯣꯏꯅꯣ? ꯑꯉꯥꯡ ꯁꯦꯟꯅꯔꯤꯕ ꯑꯍꯜ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯇꯞꯄꯅꯦ꯫ ꯃꯣꯏꯒꯤ ꯌꯨꯝ ꯃꯊꯛ ꯑꯁꯤꯕꯨ ꯀꯥꯕꯕꯨ ꯉꯝꯃꯤꯕ ꯈꯪꯗꯦ꯫ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯃꯊꯛꯇ ꯇꯣꯏꯅ ꯀꯥꯔꯦ ꯍꯥꯏꯔꯒꯗꯤ ꯃꯣꯏꯒꯤ ꯌꯨꯝ ꯃꯊꯛ ꯊꯪꯕꯁꯤ ꯈꯔ ꯈꯥꯖꯤꯟ ꯈꯣꯠꯆꯤꯟꯗꯅꯁꯨ ꯊꯝꯗꯦ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯅꯣꯡꯉꯥꯟꯕꯒ ꯊꯕꯛꯇ ꯆꯠꯅꯕꯗ ꯍꯣꯠꯅꯩ꯫ ꯑꯩꯁꯨ ꯑꯃꯨꯛꯇ ꯎꯅꯔꯒꯗꯤ ꯍꯥꯏꯒꯦ ꯈꯟꯕꯅꯤ꯫ ꯊꯕꯛ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯣꯏꯁꯤ ꯃꯄꯥꯟꯒ ꯑꯃꯇ ꯊꯣꯛꯇꯦ꯫ ꯒꯦꯠ ꯑꯆꯧꯕ ꯋꯥꯡꯈ꯭ꯔꯕ ꯑꯁꯤ ꯂꯣꯟꯁꯤꯜꯂꯒ ꯑꯗꯨꯝ ꯂꯩ꯫ ꯑꯗꯨꯅ ꯑꯩꯁꯨ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒꯗꯤ ꯃꯣꯏꯒꯤꯗꯃꯛꯇ ꯌꯥꯝꯅ ꯄꯥꯈꯠꯄꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯉꯥꯡꯁꯤꯡ ꯁꯦꯟꯅꯔꯤꯕ ꯅꯨꯄꯤꯗꯨ ꯃꯗꯨ ꯊꯦꯡꯅꯕꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏ, ꯏꯅꯦ ꯋꯥ ꯑꯃꯇ ꯍꯥꯏꯍꯧꯒꯦ꯫ ꯑꯩ ꯅꯣꯏꯒ ꯍꯦꯛ ꯌꯨꯝꯊꯪꯅꯔꯤꯕ ꯏꯃꯨꯡꯗꯨꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯑꯩ ꯈꯪꯉꯤ ꯀꯔꯤ ꯍꯥꯏꯒꯦꯕ ꯏꯕꯦꯝꯃ? ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯀꯩꯁꯨ ꯅꯠꯇꯦꯗꯦ ꯏꯅꯦ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯊꯛꯇ ꯀꯥꯔꯒ ꯁꯥꯟꯅꯕꯗꯣ ꯃꯗꯨ ꯑꯩꯈꯣꯏꯁꯨ ꯄꯥꯈꯠꯂꯤ, ꯃꯈꯥꯗ ꯑꯣꯟꯊꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ꯫ ꯑꯗꯨ ꯏꯅꯦꯅꯁꯨ ꯋꯥꯅꯕꯨꯗꯤ ꯁꯦꯟꯅꯖꯔꯝꯒꯅꯤ꯫ ꯑꯗꯣ ꯃꯣꯏ ꯌꯨꯝꯕꯨꯗ ꯃꯃꯥ ꯃꯄꯥꯁꯤꯡꯗ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇꯣ ꯀꯩꯅꯣ ꯈꯔ ꯈꯥꯖꯤꯜꯂꯨꯅ ꯏꯅꯦꯅ ꯈꯔ ꯍꯥꯏꯕꯤꯌꯨ꯫ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯁꯤꯡ ꯑꯗꯨ꯫ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯁꯦꯟꯅꯕ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ, ꯏꯕꯦꯝꯃ ꯃꯆꯥꯁꯤꯡꯁꯦ ꯃꯈꯣꯡ ꯃꯊꯣꯡꯅ ꯌꯥꯎꯈ꯭ꯔꯦ꯫ ꯏꯅꯦꯅꯁꯨ ꯑꯍꯟꯒ ꯈꯔ ꯑꯣꯏꯔꯛꯄꯒ ꯑꯩꯁꯨ ꯎꯍꯧꯗꯕ ꯍꯥꯏꯗꯅ ꯑꯃꯁꯨ ꯂꯩ꯫ ꯑꯩꯗꯤ ꯃꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯅꯤꯡꯗ꯭ꯔꯕꯅꯤ꯫ ꯌꯨꯝꯗ ꯏꯆꯥꯁꯤꯡꯅ ꯂꯩꯇꯕ ꯑꯗꯨꯝ ꯄꯨꯡꯂꯩꯗ ꯂꯩꯃꯤꯟꯅꯔꯁꯤ꯫ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯔꯨ ꯂꯥꯛꯑꯣ, ꯑꯍꯟꯁꯨ ꯑꯣꯏꯔꯦ꯫ ꯃꯤꯒꯤꯗ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯀꯧꯔꯕꯅꯤ꯫ ꯑꯩꯅꯁꯨ ꯃꯣꯏꯗ ꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯔꯨꯕꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯕꯤꯈꯣ, ꯃꯣꯏꯁꯨ ꯃꯤ ꯑꯇꯣꯞꯄ ꯑꯃ ꯊꯤꯔꯤ꯫ ꯃꯔꯤ ꯃꯈꯣꯡ ꯈꯪꯗꯕ ꯃꯤꯁꯨ ꯄꯨꯛꯊꯝꯗ ꯊꯝꯅꯤꯡꯗꯦ꯫ ꯑꯗꯨꯅ ꯃꯤ ꯊꯤꯔꯤ, ꯃꯇꯝꯈꯔ ꯉꯥꯏꯈꯣ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯛꯇꯗꯅ ꯂꯩꯔꯕꯅꯤ꯫ ꯅꯣꯏꯅꯁꯨ ꯍꯦꯛ ꯂꯥꯎꯕꯤꯔꯛꯄꯗꯣ ꯑꯩꯁꯨ ꯈꯪꯉꯤ꯫ ꯈꯪꯗ꯭ꯔꯦꯗ ꯇꯧꯗꯣꯏꯁꯤ ꯍꯥꯏꯗꯅ ꯈꯨꯝꯃꯛꯏ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯑꯃꯨꯛ ꯑꯗꯨ ꯏꯅꯦꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯀꯥ ꯑꯃꯗ ꯍꯣꯏꯖꯤꯜꯂꯒ ꯇꯤꯚꯤꯗꯨ ꯊꯥꯔꯒ ꯇꯤꯚꯤ ꯌꯦꯡꯍꯜꯂꯒ ꯊꯝꯒꯦꯁꯨ ꯊꯝꯃꯨ꯫ ꯁ꯭ꯀꯨꯜ ꯍꯦꯛ ꯍꯜꯂꯛꯄꯒꯅꯤ ꯃꯣꯏꯅ ꯃꯊꯛ ꯑꯁꯤꯗ ꯃꯆꯤꯟ ꯃꯅꯥꯎ ꯀꯥꯔꯒ ꯁꯥꯟꯅꯔꯛꯇꯣꯏꯁꯤ꯫ ꯆꯠꯂꯦ ꯏꯅꯦ, ꯑꯗꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯌꯨꯝꯗ ꯑꯗꯨꯝ ꯆꯪꯉꯛꯏ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯁꯨ ꯃꯪꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯪ ꯑꯁꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯑꯣꯏꯅ ꯃꯣꯏꯒꯤ ꯌꯨꯝ ꯃꯊꯛ ꯑꯋꯥꯡꯕ ꯑꯗꯨꯗꯒꯤ ꯇꯥꯔꯛꯑꯒ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯅ ꯃꯃꯥꯒ ꯑꯩꯒꯁꯦ ꯌꯥꯝꯅ ꯀꯞꯄꯝꯃꯤ꯫ ꯉꯟꯇꯥꯅ ꯑꯩꯁꯦ ꯃꯤꯀꯞ ꯊꯣꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯁꯦ ꯁꯨꯃꯥꯡꯗ ꯊꯣꯛꯑꯒ ꯃꯣꯏꯒꯤ ꯌꯨꯝ ꯃꯊꯛ ꯑꯋꯥꯡꯕ ꯑꯗꯨꯗ ꯃꯨꯟꯅ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯝꯃꯒ ꯑꯩꯁꯨ ꯑꯩꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯏꯪꯈꯥꯡꯗꯨ ꯇꯧꯔꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯁꯨ ꯊꯕꯛ ꯑꯗꯨꯝ ꯆꯠꯂꯦ꯫ ꯑꯩꯅ ꯊꯕꯛ ꯃꯐꯝꯗ ꯂꯩꯔꯤꯉꯩ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯄꯥꯈꯠꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯗꯗꯥ ꯑꯩꯈꯣꯏꯅ ꯍꯥꯏꯅꯕꯗꯣ ꯃꯗꯨ ꯉꯁꯤ ꯊꯣꯛꯂꯔꯦ꯫ ꯑꯉꯥꯡ ꯑꯃ ꯃꯊꯛꯇꯒꯤ ꯇꯥꯔꯛꯇꯅ ꯑꯗꯨꯝ ꯈꯨꯗꯛꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯌꯥꯔꯒꯗꯤ ꯅꯪ ꯈꯔ ꯊꯨꯅ ꯌꯨꯝꯗ ꯍꯜꯂꯛꯎ꯫ ꯑꯩꯁꯨ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯔꯤꯅꯣ ꯏꯁꯥꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ, ꯃꯤꯍꯨꯟꯒꯁꯦ ꯗꯤꯡ ꯆꯣꯡꯉꯒ ꯍꯨꯃꯥꯡ ꯅꯥꯄꯤ ꯀꯥꯔꯛꯑꯝꯃꯤ꯫ ꯊꯨꯅ ꯑꯩꯁꯦ ꯊꯕꯛ ꯃꯐꯝꯗꯒꯤ ꯌꯨꯝꯗ ꯀꯨꯝꯃꯛꯏ꯫
ꯑꯩꯅ ꯌꯨꯝꯗ ꯌꯧꯔꯛꯄꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯅꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗ ꯑꯩꯁꯨ ꯑꯗꯨꯝ ꯆꯪꯁꯜꯂꯦ꯫ ꯑꯗꯨꯝ ꯂꯩꯇ꯭ꯔꯦ ꯑꯉꯥꯡꯗꯨꯒꯤ ꯃꯃꯥ ꯃꯄꯥꯗꯨꯁꯨ ꯑꯗꯨꯝ ꯑꯣꯛ ꯈꯣꯡꯅ ꯀꯞꯇꯨꯅ ꯂꯩ꯫ ꯑꯉꯥꯡ ꯁꯦꯟꯅꯔꯤꯕ ꯏꯅꯦ ꯑꯗꯨꯁꯨ ꯃꯆꯤ ꯑꯃꯗ ꯇꯥꯁꯜꯂꯒ ꯃꯥꯁꯨ ꯄꯥꯈꯠꯂꯕꯖꯥꯠꯅꯤ꯫ ꯃꯁꯥꯗꯨ ꯌꯥꯝꯅ ꯀꯤꯅ ꯂꯩ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯑꯩ ꯂꯥꯛꯄ ꯎꯕꯗꯨꯗ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏ, ꯏꯅꯦꯁꯤ ꯅꯪ ꯑꯩꯈꯣꯏꯗ ꯄꯨꯔꯒ ꯉꯥꯏꯍꯥꯛꯇ ꯂꯩꯃꯤꯟꯅꯔꯨꯆꯣ, ꯑꯍꯟ ꯑꯣꯏꯔꯦ ꯃꯁꯥꯁꯦ ꯄꯥꯈꯠꯂꯦ, ꯆꯠꯂꯣ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯉꯥꯡ ꯁꯦꯟꯅꯕ ꯏꯅꯦꯗꯣ ꯑꯩꯈꯣꯏꯒꯤꯗ ꯄꯨꯈꯤ꯫ ꯃꯌꯥꯝ ꯆꯪꯗꯅ ꯑꯉꯥꯡꯗꯣ ꯑꯗꯨꯝ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯉꯥꯡ ꯁꯦꯟꯅꯕꯒꯤ ꯂꯩꯕ ꯑꯍꯜ ꯑꯗꯨꯁꯨ ꯑꯩꯈꯣꯏꯗ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯃꯥꯁꯨ ꯑꯗꯨꯝ ꯈꯨꯡꯒꯪꯒꯤ ꯃꯌꯨꯝ ꯑꯁꯦꯡꯕꯗ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯐꯝꯁꯤ ꯂꯩꯕꯗ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯄ ꯍꯧꯔꯛꯏ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏꯁꯦ ꯃꯍꯧꯁꯥꯒꯨꯝ ꯆꯥꯛ ꯇꯣꯡꯅꯔꯒ ꯇꯨꯝꯕ ꯆꯪꯉꯒꯦꯅ ꯇꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯁꯤꯗ ꯑꯉꯥꯡ ꯑꯃꯅ ꯏꯃꯥ ꯏꯃꯥ ꯍꯥꯏꯗꯅ ꯀꯧꯔꯛꯈꯤꯕ ꯈꯣꯟꯖꯦꯜ ꯑꯃ ꯑꯩꯅ ꯇꯥꯍꯧꯏ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯑꯉꯥꯡꯁꯤꯡ ꯑꯩꯈꯣꯏ ꯇꯨꯝꯅꯕ ꯐꯝ ꯀꯟꯅ ꯊꯥꯔꯤ꯫ ꯏꯆꯥꯁꯤꯡꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯁꯥꯟꯅꯔꯤ꯫ ꯃꯗꯨꯗ ꯑꯩꯅ ꯀꯩꯅꯣ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ ꯍꯧꯖꯤꯛ ꯃꯄꯥꯟꯗꯒꯤ ꯀꯧꯔꯛꯈꯤꯕꯗꯨ ꯍꯥꯏꯗꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯍꯪꯉꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯏꯆꯥꯁꯤꯡꯅꯒ ꯂꯥꯡꯕꯗꯨꯗ ꯐꯝ ꯊꯥꯔꯤꯉꯩ ꯇꯥꯍꯧꯗ꯭ꯔꯕꯖꯥꯠꯅꯤ꯫ ꯑꯗꯨꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ ꯀꯧꯔꯛꯏꯕꯣ? ꯑꯩꯅꯁꯨ ꯑꯃꯨꯛ ꯈꯪꯗꯦꯅꯦ, ꯍꯧꯖꯤꯛ ꯋꯥꯏ ꯃꯄꯥꯟꯗ ꯏꯃꯥ ꯍꯥꯏꯗꯅ ꯑꯉꯥꯡ ꯑꯃ ꯀꯧꯔꯛꯈꯤꯕ ꯇꯥꯏ꯫ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯕꯖꯥꯔꯥ? ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯑꯁ ꯅꯪꯁꯨꯕ ꯍꯧꯖꯤꯛ ꯐꯥꯎ ꯑꯩꯁꯨ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯁꯨꯗ꯭ꯔꯤꯕꯅꯤ꯫ ꯇꯣꯛꯑꯁꯤ ꯁꯤꯒꯤ ꯋꯥꯁꯦ ꯇꯨꯝꯃꯁꯤ꯫ ꯑꯩꯁꯨ ꯇꯨꯝꯅꯤꯡꯉꯦ, ꯑꯉꯥꯡ ꯅꯣꯏꯁꯨ ꯇꯨꯝꯃꯁꯤ꯫ ꯂꯥꯡꯒꯅꯨ ꯂꯥꯏ ꯂꯥꯛꯑꯅꯤ꯫ ꯇꯨꯝꯃꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯇꯨꯝꯅꯔꯦ꯫ ꯑꯩꯗꯤ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯑꯃꯨꯛ ꯃꯥꯅ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯇꯥꯔꯛꯄ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝꯁꯤꯗ ꯃꯄꯥꯟꯗ ꯑꯉꯥꯡ ꯑꯃꯅ ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯏꯕ ꯃꯈꯣꯜ ꯑꯃꯃꯨꯛ ꯃꯥꯅ ꯇꯥꯕ ꯐꯪꯉꯛꯏ꯫ ꯑꯗꯨꯗ ꯃꯥꯁꯨ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯄꯨꯛ ꯍꯧꯒꯠꯂꯒ ꯉꯥꯏꯍꯥꯛ ꯃꯈꯣꯜ ꯑꯗꯨ ꯃꯥꯁꯨ ꯇꯥꯔꯕꯖꯥꯠꯅꯤ꯫ ꯑꯩꯒꯤ ꯐꯃꯨꯡ ꯃꯅꯥꯛꯇ ꯃꯥꯅ ꯑꯩꯁꯦ ꯇꯨꯝꯕ ꯍꯧꯗꯣꯔꯛꯏ꯫ ꯗꯗꯥ ꯇꯨꯝꯕ ꯍꯧꯒꯠꯂꯣ, ꯃꯄꯥꯟꯗ ꯑꯉꯥꯡ ꯑꯃꯅ ꯀꯧꯔꯦ ꯑꯗꯨꯝ ꯍꯥꯏꯗꯅ꯫ ꯑꯩꯁꯨ ꯃꯥꯅ ꯇꯨꯝꯕ ꯍꯧꯗꯣꯔꯛꯄꯗꯨꯗ ꯄꯨꯛ ꯍꯧꯒꯠꯂꯒ ꯑꯉꯥꯡꯅ ꯀꯧꯔꯦꯕ, ꯀꯩꯒꯤꯅꯣ ꯍꯥꯏꯗꯅ ꯇꯔꯪ ꯑꯃꯗ ꯃꯉꯣꯟꯗ ꯍꯪꯉꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯑꯁ ꯅꯪꯁꯤꯗꯤ ꯑꯉꯥꯡ ꯍꯥꯏꯗꯤ ꯀꯔꯝꯕ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ ꯈꯪꯕ ꯅꯠꯇꯦꯅꯦ꯫ ꯉꯁꯥꯏꯁꯨ ꯅꯪꯕꯨ ꯃꯄꯥꯟꯗ ꯑꯉꯥꯡ ꯑꯃꯅ ꯏꯃꯥ ꯀꯧꯔꯛꯈꯤꯕ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯥꯏꯅꯦ꯫ ꯑꯗꯣ ꯑꯩꯅꯅꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯔꯦ ꯍꯥꯏꯕ꯫ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯃꯥꯅ ꯍꯥꯏꯔꯛꯏꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯄꯨꯛ ꯍꯧꯒꯠꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯉꯣꯟꯗ ꯀꯔꯥꯏꯋꯥꯏꯗꯒꯤ ꯀꯧꯔꯛꯏꯅꯣ ꯍꯪꯉꯛꯑꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯃꯄꯥꯟꯗꯩꯅꯤ, ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯏ꯫ ꯑꯁ ꯑꯩꯗꯤ ꯀꯤꯔꯦ ꯇꯧꯔꯤꯁꯤ꯫ ꯑꯩꯅꯁꯨ ꯑꯃꯨꯛ ꯐꯔꯦꯁ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯌꯨ꯫ ꯑꯗꯨꯝꯅ ꯃꯥꯒ ꯑꯩꯒ ꯂꯩꯔꯤꯉꯩ ꯑꯉꯥꯡ ꯑꯃ ꯈꯣꯡꯖꯤ ꯁꯤꯔꯒ ꯆꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯈꯣꯟꯁꯦ ꯇꯥꯔꯒ ꯇꯞꯅ ꯇꯞꯅ ꯑꯅꯧꯕ ꯍꯣꯡꯉꯛꯄ ꯌꯨꯝ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯇꯥꯏꯅꯕ ꯀꯥꯔꯛ ꯑꯗꯣꯝꯗ ꯁꯨꯝ ꯆꯪꯈꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯗꯗꯥ ꯈꯨꯖꯨ ꯂꯩꯈꯥꯝ ꯈꯔ ꯍꯥꯏꯗꯣꯛꯁꯤꯔꯣ ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ ꯇꯣꯛꯑꯣꯗ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯍꯥꯏꯗꯣꯛꯎꯔꯅꯨ꯫ ꯇꯨꯝꯃꯁꯦ ꯍꯥꯏꯗꯅ ꯏꯕꯥꯅꯤꯁꯦ ꯇꯨꯝꯕ ꯑꯗꯨꯝ ꯊꯦꯝꯃꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯏꯪꯈꯣꯜ ꯌꯣꯟꯗꯨꯅ ꯌꯨꯝ ꯍꯣꯡꯈ꯭ꯔꯕ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯗꯨ ꯑꯩꯒꯤꯗ ꯃꯥꯁꯤ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯗꯗꯥ ꯄꯥꯎ ꯑꯃ ꯇꯥꯏ, ꯑꯉꯥꯡ ꯑꯃ ꯌꯨꯝ ꯃꯊꯛꯇꯒꯤ ꯑꯣꯟꯊꯔꯒ ꯂꯩꯈꯤꯗꯦ ꯍꯥꯏꯅꯦ꯫ ꯑꯩꯅꯁꯨ ꯑꯃꯨꯛ ꯂꯩꯈꯤꯗ꯭ꯔꯦ, ꯅꯪꯁꯨꯕ ꯍꯦꯛꯇ ꯌꯣꯜꯂꯝꯃꯒ ꯆꯠꯈꯤ꯫ ꯏꯪꯈꯣꯜꯗ ꯃꯤꯅꯧ ꯍꯣꯡꯉꯛꯄ ꯍꯥꯏꯔꯤꯁꯦ ꯅꯥꯇꯩ ꯆꯥꯕ ꯅꯠꯇꯦꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯅꯥꯎꯅꯨꯄꯥꯗꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯗꯨ ꯗꯗꯥ ꯇꯝꯅꯩ ꯍꯥꯏꯔꯤꯁꯤꯅ ꯀꯃꯥꯏꯅꯅꯣ? ꯀꯔꯤ ꯇꯧꯔꯤꯏꯅꯣ ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ ꯑꯃꯨꯛ ꯅꯣꯏ ꯅꯇꯩꯃꯗ ꯍꯪꯍꯧꯔꯣ꯫ ꯑꯩꯁꯨ ꯉꯁꯤꯗꯤ ꯊꯕꯛ ꯉꯟꯅ ꯆꯠꯀꯗꯕꯅꯤ꯫ ꯆꯥꯛꯀ ꯆꯥꯔꯒ ꯍꯜꯂꯣ, ꯑꯩ ꯆꯠꯂꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯊꯕꯛ ꯑꯗꯨꯝ ꯊꯣꯔꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯅ ꯅꯨꯡꯊꯤꯜ ꯅꯣꯡꯃꯥꯡ ꯃꯅꯤꯡ ꯃꯌꯥꯗ ꯊꯣꯛꯎꯕꯗ ꯂꯩꯈꯤꯗꯕ ꯑꯉꯥꯡꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯍꯦꯛꯇ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤ ꯆꯍꯤ 3ꯃꯨꯛ ꯁꯨꯔꯕꯅꯤ꯫ ꯃꯁꯤꯗ ꯃꯃꯥꯒ ꯑꯩꯒꯅꯁꯨ ꯏꯆꯥꯁꯤꯡ ꯑꯁꯤ ꯃꯅꯤꯡ ꯃꯌꯥꯗ ꯀꯌꯥ ꯊꯣꯛꯍꯜꯂꯝꯗꯦ꯫ ꯁꯨꯝ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤꯁꯨ ꯈꯣꯡꯖꯤ ꯃꯈꯣꯟ ꯑꯣꯏꯅ ꯖꯦꯡ ꯑꯉꯥꯡ ꯑꯃꯅ ꯆꯠꯄꯗꯧꯅ ꯂꯥꯛꯑꯒ ꯍꯦꯛꯇ ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯏꯔꯛꯏ꯫ ꯀꯣꯟꯅꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯗꯗꯥ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯔꯣꯏ, ꯃꯣꯏ ꯏꯃꯨꯡꯒꯤ ꯃꯤꯒ ꯋꯥꯔꯤ ꯑꯃꯗꯤ ꯁꯥꯟꯅꯊꯣꯛꯁꯤ꯫ ꯃꯣꯏꯗꯁꯨ ꯑꯩꯈꯣꯏꯗ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯅꯪ ꯑꯃꯨꯛꯇ ꯃꯣꯏꯗ ꯆꯪꯉꯒ ꯋꯥꯔꯤ ꯇꯧꯔꯨꯆꯣꯗꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯃꯗꯨꯗ ꯍꯣꯏ ꯍꯥꯏꯗꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯒ ꯅꯨꯄꯥꯗꯨꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯩ꯫ ꯃꯗꯨꯗ ꯅꯨꯄꯥꯗꯨꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯉꯦ, ꯑꯗꯣ ꯑꯩꯈꯣꯏꯗ ꯌꯨꯝ ꯏꯪꯈꯣꯜꯁꯤ ꯃꯤ ꯑꯃꯗ ꯄꯨꯟꯅ ꯌꯣꯟꯈ꯭ꯔꯦ, ꯑꯊꯨꯕꯗ ꯆꯠꯂꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗ ꯑꯩꯈꯣꯏꯗꯤ ꯏꯆꯥ ꯂꯩꯈꯤꯗꯕꯒ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯔꯦ꯫ ꯅꯧꯅ ꯂꯥꯛꯀꯗꯧꯔꯤꯕ ꯏꯃꯨꯡ ꯑꯗꯨꯒ ꯅꯣꯏ ꯇꯥꯟꯅꯍꯧꯔꯣ꯫ ꯃꯤ ꯐꯕꯅꯤ ꯏꯃꯨꯡꯗꯣ, ꯁꯦꯟ ꯊꯨꯝꯁꯨ ꯄꯥꯏꯕ ꯏꯃꯨꯡꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯋꯥꯗꯨ ꯀꯌꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ, ꯑꯗꯨꯝ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯁꯨ ꯋꯥꯔꯤꯗꯣ ꯑꯩꯅ ꯇꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯁ ꯃꯣꯏꯁꯨ ꯃꯑꯣꯡ ꯑꯃꯒꯤ ꯏꯃꯨꯡꯅꯤ, ꯀꯩꯅꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯤ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯑꯗꯣ ꯑꯩꯈꯣꯏ ꯑꯣꯏꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯔꯁꯤ ꯍꯥꯏꯔꯝꯃꯤ꯫
asumna maiba ama tanarga lai khurum thorakpada maibaduna akhoi laitin phajana khurum thokpirabani karisu tauraroi ado moigisu khuiramdaba yaroi moina kamdauba noidadi kasu tauraroi haidai aigi nupiga aigana su maibaduda pabung asongi imungsidi mawong amani akhoi haiba ngamde ado kona moi asongidi haijaraagi akhoi hana tawbiramo hairami adumna maibaduna akhoi laido khurum thokpibadagi karisu taurakidre moisu yumadu mi amada yonthomaga dum hongkhre anobo mido yumadu hongaktringay yumdo matam khara hangna leiringai amuktabu tamnabada yum manung aduda angang amadum kappaga lei madu akhoi asomdagi khuzulakam haidogadi angang kappado hekta lepki matam kharagi matung anobo imung adu amuk yumadu hongai moida su wafam adu akhoi su hektadi hongakpaga hairudi wakhala makhan kini haidana tawdabo moida su hekta tawra bazani tamnabada musu leiba ngamdra bazani masida khwaidagi ngaidi anobo hongi iba imung aduna akhoi se yamna lana uraga leirami itei nawani na moida lai thajalaga tahonbani ningami tawdabo moidi haukiba wari do khangba nate do aigi nupiga aigana su unaba thengnabada wari do moida sai sumaina hana leiramba imung adugi angang ama dolan mathaktagi taraktana leikidi angang adugi mathwai mami duni tawri do haidana adubo moidi akhoi ngangbadu thajarira khangira khangdira khangdi mawongdadi akhoi se moina dum lana upa mali adumaina hojiksu imung aduga akhoi ga leiminari mayam ahambagi wari se matanga saida loijare ani suba wari se muk mayam da khudon tamjari aigi ming mangan kaujei wari se ayamadi aigi imanaba amada thengnakiba sengba wari ni matam doina graduation loirakpa matamni khoi mukse yamna waba imunga oibaga hingnabagi lanfamda yamna waba haibadu oirami nongmadi aina imada sumna hai ima ai thabak suba oina salagi aina thabak leblagadi inawani di kanana yengsanbigani baba leidana babana loina tawni sunati aigi baba su yamna naha oina anaba mana maram oiraga leikidi silina ohumni aina ahanni aigi khada inaw nupa ani leijari lelai su tambada makhusu manindi thungdrabani imaga igana thabak tek tek suduna phangakpa seladuna yum purami masina inawani gi lek lai suda maning thungan badi ngamamde aigi wafam aduda imana su nungaitana sumna kumai nangna hairidu budi khanaba ya ya chauba ado hojik matamda thabak tawba hairibase paisa ni aina somo ima paisa natraga su tawba yaba thabak thiraga loire paisa na loina tawba su yaba nateda aigi marup singa tana khigi aduga karino aphangba thaba ma hekta yengagi aina domna haibaduda imana su phare phare ya chauba nangna phani khanbada tawro imade ahanga oisilakpani wakhalami thok thoktre aina somo adu ima yamna hinjanna su khanjangano akhoi leirisidi waragada leiba yaba nateda nungaiba matamchu soidana lakhini si haramaga iso imanaba amagi mayumda salami aigi sasida tawpham khangamde adubu tawda yade khanduna imanaba nawbo higi yumtamna laktuna imanabadu unarami aina kauribadu taduna imanabadu su thorei ayubada imanaba nawbadu noktuna itaw karaida chalurino ayuksida yamna thajade nangna laibase kakhalo mangonda phamsilao aisu noktuna nangi nakta wa khara tanase haidana lapani aina lakpase yamna thajade kaina aibu nakhoigida sulak laktabadongna aigi wafam aduda imanabaduna su noktuna sumna khumai lakte haibana teda nangna lakpase maram amadi soidana leiramgani matam likna sizinaba itawni laibase adu itaw ai nanga aruba wa mata tanadaba yadre adugi thawaina noigida laibani aigi wafamdo taraga imanabaduna su kari wafamno hangai maduda aina su nawba hojikse yamna ware babaga leitabani aidi yum puba ngamdre saba thapagidi kyabu khandre inawanigi lairik tambagi sian aina puthokpa ngamdre makhoi maning thunganba ngamdre adu nang thabaki pawga taragadi aisu khita yaujagi aisu hojik yamna ware imanabaduna su aigi wafamaduna nungaitana itaw hojikti thabakse thoidokna taade ado hostel ge warden oibagi amadi lai nangbo adu tawba hainagadro aina sumaduda mi kya kaubano yaragadi madu oina tawraga su yai thabaka chilhauga thira roida aiso apha phangba hekta tawrage na laabani aina dumna haibaduda imanabaduna su adugi thabakto ithanda aiso tawba talle haidana leiramini adu nang yagadabu oiragadi aiga puna tawrasi akhoi khatonda ai hainarage aiso imanaba nawbagi wadu targa yamna haraujai thabak amabu phangagadi yare khanduna aiso imanabada yanaba hayu hairamaga adum numito yumda halai
ꯑꯩ ꯍꯜꯂꯛꯄ ꯎꯕꯗ ꯏꯃꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ "ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ? ꯑꯌꯨꯛꯇꯒꯤ ꯊꯣꯛꯈ꯭ꯔꯒ ꯍꯧꯖꯤꯛꯇ ꯍꯜꯂꯛꯏꯁꯤꯕꯣ? ꯆꯥꯛꯀ ꯂꯣꯏꯔꯕꯅꯤ, ꯆꯥꯊꯣꯛꯎꯔꯣ, ꯄꯨꯡꯁꯨ ꯊꯦꯡꯉꯦ." ꯑꯩꯅꯁꯨ "ꯍꯣꯏ ꯏꯃꯥ, ꯑꯩ ꯏꯃꯥꯟꯅꯕ ꯅꯥꯎꯕꯒꯤ ꯃꯅꯥꯛꯇ ꯊꯕꯛꯀꯤ ꯍꯪꯉꯨꯕꯅꯦ. ꯑꯗꯣ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯑꯗꯣ ꯃꯥꯅ ꯊꯕꯛ ꯑꯃꯗꯤ ꯂꯩ ꯍꯥꯏꯔꯛꯏ. ꯑꯩ ꯃꯗꯨ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯇꯧꯈ꯭ꯔꯒꯦ. ꯊꯕꯛꯇꯨꯃ ꯇꯧꯔꯒꯗꯤ ꯈꯔꯁꯨ ꯐꯔꯅꯤ. ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯝꯅ ꯋꯥꯔꯦ ꯍꯧꯖꯤꯛ ꯃꯇꯝꯗ ꯁꯦꯟ ꯊꯣꯛꯅꯕ ꯂꯝꯕꯦꯟ ꯊꯤꯕꯁꯤ." ꯑꯁꯨꯝꯅ ꯏꯃꯥꯒ ꯑꯩꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯩꯁꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯄ ꯂꯣꯏꯕꯒ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯤ꯫ ꯅꯨꯃꯤꯠ ꯈꯔ ꯂꯩꯔꯒ ꯑꯩꯒꯤ ꯃꯔꯨꯞ ꯅꯥꯎꯕꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯍꯔꯥꯎꯅ ꯂꯥꯛꯏ꯫ ꯑꯩꯁꯨ ꯃꯥ ꯂꯥꯛꯄ ꯎꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯉꯣꯟꯗ "ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯍꯔꯥꯎꯅ ꯂꯥꯛꯏꯗꯨꯕꯣ?" ꯑꯩꯅ ꯑꯗꯨꯝꯅ ꯍꯪꯉꯨꯕꯗ ꯃꯥꯁꯨ ꯅꯣꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯔꯥꯎꯕ ꯌꯥꯔꯦ ꯍꯥꯏꯗꯅ ꯍꯔꯥꯎꯔꯤꯅꯤ." ꯑꯩꯅꯁꯨ "ꯑꯗꯨꯕꯨ ꯃꯔꯝꯗꯨꯕꯨ ꯀꯔꯤꯒꯤꯅꯣ?" ꯑꯩꯅ ꯍꯪꯂꯨꯕꯗꯨꯗ ꯏꯃꯥꯟꯅꯕꯗꯨꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯕ ꯊꯕꯛꯇꯨ ꯌꯥꯔꯦ ꯏꯇꯥꯎ. ꯍꯌꯦꯡꯃꯛ ꯏꯕꯥꯅꯤ ꯆꯠꯄ ꯇꯥꯔꯦ. ꯑꯗꯨꯒꯤ ꯑꯩ ꯅꯉꯣꯟꯗ ꯄꯥꯎ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ. ꯇꯣꯂꯣꯞꯁꯨ ꯆꯥꯎꯅ ꯄꯤꯔꯅꯤ" ꯍꯥꯏ꯫ ꯑꯩꯁꯨ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯑꯩꯅꯁꯨ "ꯑꯃꯨꯛ ꯑꯁꯦꯡꯕꯒꯤ ꯌꯥꯔꯕꯣ ꯚꯥꯏ? ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ ꯆꯨꯝꯃꯕꯣ?" ꯏꯃꯥꯟꯅꯕꯗꯨꯅꯁꯨ "ꯍꯣꯏ ꯆꯨꯝꯃꯦ. ꯍꯌꯦꯡ ꯑꯌꯨꯛ ꯏꯕꯥꯅꯤ ꯆꯠꯄ ꯇꯥꯔꯦ. ꯅꯪ ꯅꯐꯤ ꯅꯔꯣꯟꯈꯩꯗꯣ ꯉꯁꯤꯗꯒꯤ ꯂꯣꯏꯁꯤꯜꯂꯣ. ꯑꯩꯁꯨ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯨꯔꯗꯕꯅꯤ." ꯇꯟꯖꯥ ꯑꯗꯨꯗ ꯏꯃꯥꯅꯁꯨ ꯊꯣꯔꯛꯇꯨꯅ "ꯀꯔꯤ ꯋꯥꯔꯤꯅꯣ ꯑꯉꯥꯎꯕ ꯅꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯗꯨꯅ?" ꯑꯩꯅꯁꯨ "ꯏꯃꯥ, ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯕ ꯊꯕꯛꯇꯨ ꯌꯥꯔꯦ. ꯏꯃꯥꯟꯅꯕ ꯅꯥꯎꯕꯅ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯏꯁꯤꯅꯤ. ꯏꯕꯥꯅꯤꯃꯛ ꯍꯌꯦꯡ ꯆꯠꯄ ꯇꯥꯔꯦ." ꯑꯩꯒꯤ ꯋꯥꯗꯨꯗ ꯏꯃꯥꯗꯤ ꯊꯕꯛ ꯐꯪꯕꯒꯤ ꯍꯔꯥꯎꯕꯒ ꯑꯩꯅ ꯌꯨꯝꯗ ꯂꯩꯔꯔꯣꯏ ꯈꯟꯕꯗꯁꯨ ꯃꯥꯁꯦ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ꯫ ꯏꯃꯥꯅ ꯑꯩ ꯆꯠꯄꯗ ꯁꯤꯅꯕ ꯖꯟꯇ꯭ꯔ ꯑꯃꯁꯨ ꯁꯦꯝꯕꯤꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏ, "ꯏꯃꯥ, ꯑꯩ ꯖꯟꯇ꯭ꯔ ꯁꯤꯕꯗꯤ ꯍꯩꯅꯗꯦ. ꯀꯩꯗꯧꯗꯣꯏꯅꯣ ꯍꯧꯖꯤꯛ ꯃꯇꯝꯗꯕꯣ? ꯃꯗꯨꯒꯤ ꯆꯟꯅꯐꯝꯒ ꯂꯩꯇ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ." ꯑꯩꯒꯤ ꯋꯥꯗꯨꯗ ꯏꯃꯥꯅꯁꯨ ꯆꯩꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯂꯥꯏꯇꯤꯟ ꯊꯥꯖꯗꯕ ꯇꯧꯒꯅꯨ. ꯏꯁꯣꯔ ꯍꯥꯏꯕꯁꯤ ꯂꯩꯕꯅꯤ. ꯅꯣꯏꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ." ꯑꯩꯁꯨ ꯏꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯃꯨꯟꯅ తాই, ꯑꯗꯨꯒ ꯆꯠꯀꯗꯕꯗꯨ ꯑꯗꯨꯝ ꯊꯣꯔꯛꯑꯝꯃꯤ꯫ ꯏꯃꯥꯅ ꯂꯥꯏꯇꯤꯟꯒꯤ ꯃꯔꯝꯗ ꯈꯔ ꯊꯥꯖꯒꯟꯕ ꯑꯣꯏꯕꯅ ꯑꯩꯒꯤ ꯖꯟꯇ꯭ꯔ ꯑꯗꯨ ꯁꯦꯝꯕꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯖꯟꯇ꯭ꯔ ꯑꯗꯨ ꯁꯤꯗꯕꯤ ꯑꯗꯨꯃꯛ ꯂꯥꯛꯑꯝꯃꯤ꯫ ꯑꯩꯈꯣꯏꯁꯦ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯐꯝꯗꯨ ꯌꯦꯡꯉꯝꯃꯤ꯫ ꯏꯃꯥꯟꯅꯕꯗꯨꯅꯁꯨ ꯃꯐꯝꯗꯨ ꯎꯔꯒ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏ, "ꯏꯇꯥꯎ, ꯃꯣꯏꯒꯤꯁꯤꯗꯤ ꯇꯝꯅꯔꯝꯒꯗꯕ ꯃꯥꯜꯂꯤ. ꯃꯐꯝꯁꯤ ꯏꯁꯨꯛ ꯍꯦꯛ ꯁꯣꯛꯑꯒ ꯀꯔꯤꯅꯣꯃ ꯇꯧꯗ꯭ꯔꯣ?" ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯃꯐꯝ ꯑꯗꯨ ꯏꯆꯤꯛ ꯍꯦꯛ ꯆꯤꯛꯏ꯫ ꯎꯁꯨ ꯃꯌꯥꯝ ꯑꯃ ꯊꯥꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯀꯤꯗꯅꯕ ꯍꯥꯏꯗꯅ, "ꯍꯦꯔꯦ ꯏꯇꯥꯎ, ꯅꯪꯁꯨ ꯂꯥꯛꯄꯗ ꯉꯥꯏꯔꯤ. ꯑꯗꯨꯒꯨꯝꯕ ꯍꯥꯟꯅ ꯈꯟꯖꯜꯂꯨꯅꯨ." ꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯆꯪꯗꯨꯅ ꯍꯣꯁꯇꯦꯜ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯒ ꯎꯅꯔꯝꯃꯤ꯫ ꯃꯄꯨꯗꯨꯅꯁꯨ ꯑꯩꯈꯣꯏꯕꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯑꯉꯥꯡꯁꯤꯡ ꯁꯦꯟꯅꯅꯕ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏꯁꯨ "ꯍꯣꯏ ꯑꯣꯖꯥ, ꯑꯩꯈꯣꯏ ꯉꯝꯅꯕ ꯇꯧꯖꯒꯦ" ꯍꯥꯏ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅꯤꯅ ꯂꯩꯒꯗꯕ ꯀꯥ ꯑꯗꯨꯗ ꯑꯩꯈꯣꯏꯅꯤꯁꯨ ꯇꯞꯅ ꯇꯞꯅ ꯆꯪꯉꯛꯏ꯫ ꯀꯥ ꯑꯗꯨ ꯏꯃꯝ ꯍꯦꯛ ꯃꯝꯃꯒ ꯏꯁꯨꯛ ꯍꯦꯛ ꯁꯨꯏ꯫ ꯀꯨꯏꯅ ꯂꯩꯅꯗꯕꯒꯤ ꯀꯥ ꯑꯗꯨ ꯌꯥꯝꯅ ꯃꯣꯠꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯏꯃꯥꯟꯅꯕ ꯅꯥꯎꯕꯅ ꯇꯞꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏ, "ꯀꯩꯅꯣꯅꯦ, ꯔꯨꯝꯁꯤꯕꯨ ꯑꯩꯈꯣꯏ ꯂꯥꯛꯀꯅꯤ ꯀꯥꯏꯗꯅ ꯃꯤ ꯑꯃꯠꯇꯅ ꯁꯦꯡꯇꯣꯛꯄꯤꯗ꯭ꯔꯕ ꯃꯥꯜꯂꯤ." ꯑꯩꯅꯁꯨ "ꯍꯣꯏꯅꯦ, ꯈꯔꯗꯤ ꯁꯦꯡꯗꯣꯛꯄꯤꯕ ꯌꯥꯕꯅꯤ. ꯁꯤꯗꯤ ꯉꯁꯤ ꯇꯨꯝꯕ ꯌꯥꯔꯔꯣꯏ ꯁꯦꯡꯗꯣꯛꯇ꯭ꯔꯒꯗꯤ." ꯑꯁꯨꯝꯅ ꯑꯩꯈꯣꯏꯅꯤꯁꯨ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯃꯒ ꯔꯨꯝ ꯑꯗꯨꯕꯨ ꯏꯕꯥꯅꯤꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯂꯝꯍꯥꯡꯒ ꯑꯣꯏꯕꯒ ꯏꯆꯤꯛ ꯍꯦꯛ ꯆꯤꯛꯏ꯫ ꯑꯩꯈꯣꯏꯅꯤꯅ ꯔꯨꯝ ꯁꯦꯡꯕ ꯂꯣꯏꯔꯛꯄꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯣꯁꯇꯦꯜꯒꯤ ꯀꯨꯛꯃꯦꯜ ꯑꯃ ꯂꯩꯔꯤꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯔꯨꯝꯗ ꯂꯥꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯑꯅꯤ ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ." ꯑꯩꯈꯣꯏꯅꯤꯅꯁꯨ "ꯍꯣꯏ, ꯆꯠꯄꯤꯔꯝꯃꯨ, ꯂꯥꯛꯑꯒꯦ." ꯑꯩꯈꯣꯏꯁꯨ ꯏꯁꯥꯁꯤꯡ ꯑꯗꯨ ꯁꯦꯡꯇꯣꯛꯑꯒ ꯆꯥꯛ ꯆꯥꯕ ꯂꯥꯛꯑꯝꯃꯤ꯫ ꯁꯨꯝ ꯂꯥꯛꯄꯁꯤꯗ ꯔꯨꯝ ꯑꯃꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯗꯧꯅ ꯇꯧꯔꯤꯕꯗꯨ ꯏꯃꯥꯟꯅꯕ ꯅꯥꯎꯕꯅ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯥꯅꯁꯨ ꯑꯩꯕꯨ ꯐꯥꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯑꯥꯗ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯂꯩꯔꯤꯁꯤꯕꯣ? ꯑꯥꯗꯩꯁꯤ ꯅꯪꯕꯨ ꯎꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯉꯨ." ꯑꯩꯁꯨ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯀꯩꯅꯣ ꯈꯟꯗꯅ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯁꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯌꯦꯡꯉꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯑꯩꯁꯨ ꯀꯔꯤꯃꯠꯇ ꯎꯔꯛꯇ꯭ꯔꯕ ꯑꯗꯨꯗ ꯃꯉꯣꯟꯗ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏ, "ꯀꯩꯅꯣ ꯚꯥꯏ, ꯁꯤꯗꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ." ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯏꯃꯥꯟꯅꯕ ꯅꯥꯎꯕꯅꯁꯨ, "ꯏꯇꯥꯎ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤ. ꯍꯧꯖꯤꯛꯇ ꯅꯨꯄꯤꯒꯤ ꯁꯛꯇꯝ ꯃꯥꯟꯕ ꯑꯃ ꯂꯦꯞꯄꯝꯕꯅꯤ." ꯑꯩꯅꯁꯨ ꯑꯃꯨꯛ "ꯂꯥꯛꯑꯣ ꯌꯥꯔꯦ ꯅꯥꯎꯕ, ꯏꯕꯥꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗ ꯉꯥꯏꯔꯤ. ꯅꯪꯅ ꯑꯃꯨꯛ ꯀꯔꯤꯅꯣ ꯍꯥꯏꯔꯤꯗꯨꯕꯣ? ꯃꯤꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯔꯣꯏ. ꯂꯥꯛꯑꯣ, ꯆꯥꯛꯁꯤ ꯆꯥꯔꯨꯔꯁꯤ." ꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅꯤꯁꯨ ꯆꯥꯛ ꯆꯥꯐꯝ ꯑꯗꯨꯗ ꯆꯪꯉꯛꯑꯒ ꯆꯥꯛꯇꯣ ꯆꯥꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯔꯤꯉꯩꯗꯁꯨ ꯑꯩꯅ ꯀꯨꯛꯀꯤ ꯂꯩꯔꯤꯕ ꯀꯀꯥ ꯑꯗꯨꯗ ꯁꯨꯝꯅ ꯍꯪꯉꯤ, "ꯀꯀꯥ, ꯍꯣꯁꯇꯦꯜꯗꯨꯒꯤ ꯃꯄꯨꯗꯨꯗꯤ ꯁꯤꯗ ꯂꯥꯛꯇꯕ꯭ꯔꯣ?" ꯑꯩꯅ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗꯨꯗ ꯀꯀꯥꯗꯨꯅꯁꯨ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯥꯗꯤ ꯁꯤꯗ ꯅꯣꯡꯃꯇ ꯂꯥꯛꯇꯕꯅꯤ. ꯑꯩꯁꯨ ꯁꯤꯗ ꯂꯦꯛꯅꯤꯡꯉꯒ ꯂꯦꯛꯄ, ꯂꯦꯛꯅꯤꯡꯗ꯭ꯔꯒ ꯇꯣꯛꯏ. ꯉꯁꯤꯗꯒꯤꯗꯤ ꯅꯣꯏ ꯂꯥꯛꯑꯕꯅꯤꯅ ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯕ ꯌꯥꯔꯅꯤ." ꯋꯥꯗꯨ ꯇꯥꯕꯗ ꯑꯩꯈꯣꯏꯁꯨ ꯏꯉꯛ ꯉꯛꯅ ꯁꯨꯝꯅ ꯑꯃꯨꯛ ꯍꯪꯉꯤ, "ꯀꯩꯅꯣ ꯀꯀꯥ, ꯈꯣꯏꯗꯤ ꯉꯁꯤ ꯈꯛꯇ ꯂꯥꯛꯄꯗ ꯉꯥꯏꯔꯤ. ꯑꯩꯈꯣꯏꯗꯪ ꯀꯃꯥꯏꯅ ꯁꯤꯗ ꯂꯩꯗꯣꯏꯅꯣ? ꯅꯠꯇꯦ, ꯃꯐꯝꯁꯤꯕꯨ ꯀꯩꯒ ꯇꯧꯒꯦ?" ꯑꯩꯈꯣꯏꯅ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗ ꯀꯀꯥꯗꯨꯅꯁꯨ ꯅꯣꯛꯇꯨꯅ ꯑꯩꯈꯣꯏꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ, "ꯃꯐꯝꯁꯤꯗꯕꯨ ꯀꯔꯤ ꯇꯧꯅꯤꯒꯦ?
Noi laktringayda aina angangsingsi senaribani. Ngasidagidi noina amuk sango karisu tauroine. Lakpada ngari noina hena kirabo. Imanaba nawabaga igaso adum na hangagpaduda. Karimata khandaba saduna sumna hai. Kaka kibagi nateda ahanba woibagi. Khoida karimata khangdabaduda sum haibani. Ahal aduna so amuk ay ayuk tungtindi sida laydoini. Nungdang tumba khaktani yumda chatoisi. Noi anina angangsingsi senaraga layro. Akoy sana na kunigi tolop sa saunga pini haibani. Akoy ni suwado tabada hoit kaka. Akoy tabak si pazana taurage. Asumna saksabado loisanduna akoy ni su. Angangsing dubu tungkraba haidana. Kasing aduda sangduna yengami. Hosteen se angang yam na laybadi nati angang kun mukta ni layriba. Nupa masadi mga mukta yawi. Nupi na nami. Akoy na se klakpado ubada angang nupi manasumna haidai. Waza nga sidagidi akoy bo ahingda sangbiyo. Akoy di yam na kizay ahing tombada. Angang adugi wapam aduda imanabaduna so aymuda yengduna. Itaw mapam sa karino mo tawba mali. Ay bo yumda halaw na padoyra kangdi. Ay na subay nang sidi nupa na tabadaw na. Sida tamnarami kalo. Angangsing sidi kamay na mapamasida layramni. Nga sidagidi akoy na ngakto na layradabani. Si haydo na ina angangsing adudungan sando na hay. Nga sidagidi na akoy bo akoy na senaradabani. Noy karisuki ganok karimata tawroy nga sidagi. Pare-pare pungso tengzale. Tumnaba tawro hayramaga. Akoy niso akoy girumda sa ngagtuna. Pothanaba pamung tarami. Numasimade akoy suwarabani na pazana tumnari. Ahingi matam sida imanabadi ay ginakta kan na laudo na sensalai. Ay sumana dum na tawrokpado na kangdo na hawgalami. Aduwa maunda yengdo na sumnahay. Kay dawra ginawbo nang nadukan na laudo na sensalido na. Angang singgaloy na taramani. Muy na taragadi karikan kini. Ay na hangbado na imanabado na supakan na sumnahay rai. Itaw yung dahalasi ay yam na kiri. Ay sida laybang ngamaroy. Muy na sida layo yadri si maramamalay rami. Ay na sunawbo si patabido na sumnahay. Adubo kay dawragi wado di engonda hana hayudana. Imanabado na sukina kinatap na sumnahay rai. Itaw sida nupima dumlepagum tawrai. Ay mapantok pa sa lubo ni washroom da. Kanano man ang washroom gitong si tilai. Ay dinang weraboy nung danang wakang ngang lubani. Aduwa ina hanglibado karimata kumagdi. Maduday so kay no kanda na tuwaga yengubada kanaso layramdi. Aduwa washroom ga tangnaba kadugi managda. Nupi magi masak mong daw na tawba ma. Aday talepto na layhawi. Maduday na sunang sidiba mi ang ngangsing. Hawgalak pa sa bayay. Ay wapa maduday imana ba na so sawdo na. Itaw ang ang wairagati ay na hanglido kumpam tokdro. Mapamasak karino matawi. Ay di laybang ngamgado ba mandi. Ay nasumo as ng sidiba. Lao ang ngangsing do yengusi. Si hayda na ang ngangsing do gikado da sangdo na. Ako na yengu da ang ang loy na magtumdo na layrami. Ako suloy na tumlambado da mugturami. Ako na turak karino mana. Ibanig itong sida saw mamagi makontarami. Adum na tarak da ako ni sutong doon tokto na yengi. Ako na yenglo ba di kanaso muklayramdi. Tuna mukrum da lakto na ako ni sipamung da karami. Aduwa ina imana ba doon sando na sumnahay. Tumang nga sige di hayang kakado laga hang nasi. Ako si hayda na ahing duma. Yam na wana nungan pa ngayrami. Numito hokre ayuki pong mga dahugato na. Ang angsing nga dubo siya na duna. Breakfast pizarga layrik pa habang mugsangami. Hosteen sige mapudo so lakto na imana ba ka ay kada sumnahangay. Mapam sipo nung ay bro nui nibo kamdawgi. Adum na hangag pa doon ay nasukari-sukang dabasado na. Laibagi di yam na nung ay dasar. Ado ay wakara di hangningi. Ay nadom na haro ba dasara doon na sunog to na. Nang nahangning libado ko na hango. Noon nilayraban nila ay sutawag sa karakome. Pare nga sige di ay hankrage. Tabak karaso layhauri. Noon nina pa na ba ang angsing sipo karayang salo. Adom na harak pa doon ay so hangge tawran ba doon to na. Huwag sa harpa ni ako na pa na ba silhaurage. Siya na ang angsing na dubo ako nina pa na siya narami. Mapam sida sa isang tungi ba kakado so numidang hanki. Asum na sumlek pa na hapta amadi hawzan kre. Imana ba na abadi mapamasida laybat tanli. Yumdahan ba na pa ni hayda na tuwi na dumhay. Noong manumit amadi ahing matam sida. Ay namikap torok pa da imana ba na ba si. Ay kinakta tumado layramdi. Ay so kayo ni masabok kadum na sa krabazano kalami. Panakwi na ngayra ba tung dalak man dabadagi. Ay sumapanda tokto na yengami. Ang angsing ado na tumiba room sing ado da susang do na yengami. Langman da ba do da iso washroom nom da lak do na yengi. Adum na yengo ba da nawa sa room manak ta taado na layrami.
ꯑꯩꯁꯨ ꯃꯥ ꯎꯕꯗ ꯄꯥꯈꯠꯅ ꯆꯪꯁꯟꯗꯨꯅ ꯏꯃꯥꯟꯅꯕꯗꯨꯕꯨ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯑꯩꯅ ꯍꯧꯗꯣꯛꯄꯗꯨ ꯇꯥꯗꯗꯨꯅ ꯑꯩꯁꯦ ꯏꯁꯤꯡ ꯂꯧꯔꯨꯗꯨꯅ ꯏꯃꯥꯟꯅꯕꯗꯨꯒꯤ ꯃꯃꯥꯏꯗ ꯏꯁꯤꯡꯗꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯅꯕ ꯍꯥꯏꯗꯅ ꯃꯔꯤꯛ ꯈꯔ ꯈꯤꯛꯆꯜꯂꯛꯑꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯏꯃꯥꯟꯅꯕꯁꯦ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯃꯃꯤꯠꯇꯣ ꯀꯨꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯩꯅꯁꯨ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯀꯩꯗꯧꯔꯒꯦ, ꯅꯪꯒꯤꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯏꯃꯥꯟꯅꯕ ꯅꯥꯎꯕꯅꯁꯨ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯂꯥꯎ ꯏꯇꯥꯎ ꯐꯃꯨꯡꯗ ꯊꯨꯅ ꯆꯪꯉꯁꯤ꯫ ꯑꯩꯁꯨ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯨꯕꯨ ꯐꯃꯨꯡꯗ ꯀꯥꯈꯠꯂꯛꯑꯝꯃꯤ꯫ ꯐꯃꯨꯡꯗ ꯀꯥꯔꯕꯗ ꯏꯃꯥꯟꯅꯕꯗꯨꯅ ꯑꯩꯉꯣꯟꯗ, ꯃꯐꯝꯁꯦ ꯀꯅꯥꯒꯨꯝꯕꯒꯤ ꯊꯋꯥꯏ ꯂꯩꯕ ꯃꯥꯜꯂꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯑꯃꯨꯛꯇ ꯊꯥꯖꯕꯤꯌꯨ, ꯑꯩꯈꯣꯏꯒꯤ ꯊꯣꯡꯁꯦ ꯀꯅꯥꯅꯣ ꯑꯃꯅ ꯀꯧꯗꯨꯅ ꯊꯤꯜꯂꯛꯄꯗꯒꯤ ꯑꯩꯁꯨ ꯑꯉꯥꯡꯁꯤꯡ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯍꯥꯡꯗꯨꯅ ꯌꯦꯡꯉꯨꯕꯅꯤ꯫ ꯀꯅꯥꯁꯨ ꯂꯩꯇꯕꯗꯒꯤ ꯑꯩꯁꯨ ꯑꯉꯥꯡꯁꯤꯡꯒꯤ ꯔꯨꯝ ꯑꯃꯗꯤ ꯋꯥꯁꯔꯨꯝꯗ ꯆꯪꯗꯨꯅ ꯌꯦꯡꯉꯨꯕꯅꯤ꯫ ꯋꯥꯁꯔꯨꯝꯒ ꯊꯪꯅꯕ ꯔꯨꯝꯁꯤꯗ ꯃꯤ ꯑꯃ ꯂꯩꯕꯗꯧꯅ ꯇꯧꯏ꯫ ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯃꯗꯨꯗꯒꯤ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ꯫ ꯃꯐꯝꯁꯦ ꯀꯔꯤꯅꯣꯃꯗꯤ ꯁꯣꯏꯗꯅ ꯇꯧꯔꯦ ꯏꯇꯥꯎ꯫ ꯑꯩꯁꯨ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯊꯥꯖꯗꯕꯗꯒꯤ, ꯅꯥꯎꯕ ꯅꯪꯅ ꯄꯥꯈꯠꯃꯟꯗꯅ ꯄꯨꯈꯝꯗ ꯈꯟꯖꯟꯕꯒꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯑꯉꯥꯡꯁꯤꯡꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤꯁꯤꯅꯤ꯫ ꯑꯉꯥꯡꯁꯤꯡꯗ ꯀꯔꯤꯃꯠꯇ ꯇꯧꯗ꯭ꯔꯒ ꯅꯪꯉꯣꯟꯗ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯏꯃꯥꯟꯅꯕꯗꯨꯁꯨ ꯁꯥꯎꯗꯨꯅ ꯑꯩꯉꯣꯟꯗ, ꯏꯇꯥꯎ ꯑꯩꯁꯦ ꯈꯔ ꯀꯤꯒꯟꯕꯁꯤꯗ ꯅꯪꯅ ꯀꯔꯤ ꯑꯣꯏꯅ ꯈꯜꯂꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤ, ꯅꯪꯁꯨ ꯅꯣꯡꯃꯗꯤ ꯊꯦꯡꯅꯔꯒ ꯈꯪꯒꯅꯤ꯫ ꯁꯤ ꯍꯥꯏꯔꯝꯃꯒ ꯏꯃꯥꯟꯅꯕꯁꯨ ꯐꯩꯖꯨꯞꯇ ꯆꯤꯡꯈꯠꯇꯨꯅ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯦ꯫ ꯑꯩꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ꯫ ꯅꯨꯃꯤꯠꯇꯣ ꯍꯧꯈ꯭ꯔꯦ ꯑꯩꯅ ꯍꯣꯁꯇꯦꯜꯁꯤꯗ ꯀꯔꯤ ꯊꯣꯛꯈꯤꯕ ꯂꯩꯕꯅꯣ ꯍꯥꯏꯗꯅ ꯑꯩꯅ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯜꯂꯛꯑꯝꯃꯤ꯫ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯀꯧꯁꯟꯗꯨꯅꯁꯨ ꯑꯩꯅ ꯁꯨꯝꯅ ꯍꯪꯉꯤ, ꯅꯣꯏ ꯅꯍꯥꯟꯈꯩ ꯍꯣꯁꯇꯦꯜ ꯑꯁꯤꯗ ꯂꯩꯕꯗ ꯀꯔꯤꯃꯠꯇ ꯀꯤꯗꯕ꯭ꯔꯥ? ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅꯁꯨ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯁꯥꯔ ꯃꯐꯝ ꯑꯁꯤ ꯀꯔꯤꯅꯣꯃꯗꯤ ꯇꯧꯕꯅꯤ, ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯀꯤ, ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯉꯟꯇꯥꯅ ꯇꯨꯝꯃꯤꯁꯤ꯫ ꯁꯥꯔ ꯍꯣꯏ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯈꯛꯇꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯁꯤ꯫ ꯀꯔꯤ ꯇꯧꯈꯤꯕꯅꯣꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ꯫ ꯍꯣꯁꯇꯦꯜ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯃꯣꯡꯐꯝ ꯑꯃꯁꯨ ꯂꯩꯕꯅꯤ, ꯑꯗꯨꯅꯔ ꯈꯪꯗꯦ ꯑꯗꯨꯃꯛ ꯑꯍꯤꯡꯗ ꯃꯐꯝ ꯑꯁꯤ ꯕꯦꯔꯥ ꯈꯔꯗꯤ ꯀꯥꯕꯅꯤ꯫ ꯑꯩꯁꯨ ꯑꯇꯩꯗꯤ ꯄꯥꯛꯅ ꯈꯪꯗꯦ ꯁꯥꯔ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯩꯅ ꯑꯃꯨꯛ ꯁꯨꯝ ꯍꯪꯉꯤ, ꯁꯤꯗ ꯃꯣꯡꯐꯝ ꯂꯩꯕ꯭ꯔꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯗꯤ ꯅꯍꯥꯟꯈꯩꯕꯨ ꯈꯪꯗꯦ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗ ꯑꯉꯥꯡ ꯑꯗꯨꯅꯁꯨ, ꯂꯩꯕꯅꯤ ꯁꯥꯔ꯫ ꯃꯗꯨꯗ ꯑꯩꯅꯁꯨ ꯐꯔꯦ ꯅꯪ ꯆꯪꯈ꯭ꯔꯣ, ꯑꯗꯨꯃꯥꯏꯅ ꯑꯉꯥꯡ ꯑꯗꯨꯁꯨ ꯊꯥꯖꯟꯈ꯭ꯔꯦ꯫ ꯑꯩꯁꯨ ꯃꯊꯛ ꯑꯗꯨꯗ ꯀꯥꯈꯠꯂꯒ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯝꯕꯗꯨ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯅ ꯊꯣꯡꯅꯥꯎꯗꯒꯤ ꯌꯦꯡꯉꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯌꯦꯡꯉꯨꯕꯗ ꯃꯣꯡꯐꯝ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯗꯨ ꯎꯕꯗ ꯏꯁꯥꯗ ꯀꯤꯕ ꯑꯃ ꯐꯥꯎꯏ꯫ ꯃꯐꯝ ꯑꯁꯤ ꯏꯁꯨꯛꯀ ꯁꯨꯛꯄꯒ ꯎꯁꯨ ꯃꯌꯥꯝ ꯑꯃ ꯍꯧꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯩꯒꯤ ꯇꯨꯡꯁꯤꯗ ꯃꯤ ꯑꯃ ꯂꯥꯛꯄꯗꯧꯅ ꯇꯧꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯋꯥꯈꯜꯗ ꯀꯔꯤꯁꯨ ꯈꯟꯗꯅ ꯏꯃꯥꯟꯅꯕ ꯅꯥꯎꯕꯗꯨ ꯑꯣꯏꯔꯤꯕꯣꯏ ꯅꯤꯡꯗꯅ, ꯅꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯃꯣꯡꯐꯝꯁꯨ ꯂꯩꯔꯝꯃꯤ, ꯑꯩꯗꯤ ꯅꯍꯥꯟꯈꯩꯕꯨ ꯎꯗꯦ꯫ ꯃꯐꯝꯁꯦ ꯂꯥꯏꯐꯝ ꯇꯥꯔꯝꯕꯁꯨ ꯌꯥꯏ꯫ ꯃꯣꯡꯐꯝꯒ ꯂꯩꯕꯒ ꯃꯐꯝꯁꯤꯅ ꯏꯆꯤꯛ ꯍꯦꯛ ꯆꯤꯛꯄꯒ, ꯑꯗꯨꯅꯅꯤ ꯃꯐꯝ ꯑꯁꯤꯗ ꯁꯈꯤꯅꯥꯠ ꯑꯀꯤꯕ ꯈꯔ ꯄꯤꯔꯤꯕꯁꯤ꯫ ꯑꯩꯅ ꯉꯥꯡꯂꯤꯕꯗꯨ ꯀꯅꯥꯁꯨ ꯈꯨꯝꯃꯛꯇꯦ꯫ ꯑꯩꯁꯨ ꯀꯝꯇ ꯈꯨꯝꯃꯛꯇꯕꯗꯨꯗ ꯀꯩꯅꯣ ꯈꯟꯗꯨꯅ ꯃꯅꯤꯡꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯩꯅ ꯂꯩꯊꯣꯔꯛꯄꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯑꯩꯁꯨ ꯋꯥꯈꯜꯗ ꯀꯔꯤꯁꯨ ꯈꯟꯗꯅ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗꯒꯤ ꯊꯣꯔꯛꯀꯦ ꯍꯥꯏꯗꯅ ꯇꯧꯕꯗ, ꯑꯩꯅ ꯑꯗꯨꯝꯅ ꯊꯣꯔꯛꯀꯦ ꯇꯧꯕꯗ ꯊꯣꯡ ꯑꯗꯨ ꯃꯊꯟꯇ ꯂꯣꯟꯁꯟꯈꯤ꯫ ꯑꯗꯨꯒ ꯀꯥꯁꯤꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯈꯣꯟ ꯃꯌꯥꯝ ꯑꯃ ꯇꯥꯔꯝꯃꯤ꯫ ꯑꯩꯁꯨ ꯀꯔꯤꯁꯨ ꯈꯟꯗꯅ ꯀꯥ ꯑꯗꯨꯗ ꯀꯨꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯊꯛ ꯑꯗꯨꯗ ꯃꯤ ꯆꯠꯄꯒꯤ ꯃꯈꯣꯟ ꯃꯥꯟꯕ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯛꯏ꯫ ꯃꯁꯤꯗ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯣꯝꯃꯛꯄ ꯊꯥꯔꯛꯄꯒꯨꯝ ꯃꯈꯣꯟ ꯀꯌꯥ ꯑꯃꯁꯨ ꯇꯥꯏ꯫ ꯑꯩꯁꯨ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯀꯤꯗꯨꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯃꯥꯟꯅꯕꯗꯨ ꯂꯥꯛꯇꯨꯅ ꯑꯩꯉꯣꯟꯗ, ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ, ꯅꯪꯅ ꯑꯃꯨꯛ ꯀꯟꯅ ꯂꯥꯎꯔꯛꯏꯗꯨꯅ? ꯅꯠꯇꯦ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯑꯩꯅꯁꯨ ꯚꯥꯏ ꯃꯐꯝ ꯑꯁꯤ ꯀꯔꯤꯅꯣꯃ ꯇꯧꯔꯦ, ꯏꯕꯥꯅꯤ ꯌꯨꯝꯗ ꯍꯟꯕꯅ ꯐꯔꯅꯤ꯫ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯃꯤ ꯑꯃ ꯂꯦꯞꯄꯒꯨꯝ ꯇꯧꯔꯝꯕꯅꯤ, ꯑꯗꯨꯒ ꯑꯩꯅ ꯌꯦꯡꯉꯨꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨ ꯑꯩꯗꯤ ꯅꯪ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯋꯥꯔꯤꯒ ꯁꯥꯔꯨꯔꯦ꯫ ꯑꯗꯨꯒ ꯑꯩꯅ ꯀꯥꯁꯤꯗꯒꯤ ꯊꯣꯔꯛꯀꯦ ꯇꯧꯔꯛꯄꯗꯁꯨ ꯊꯣꯡꯁꯦ ꯃꯊꯟꯇ ꯂꯣꯟꯁꯟꯈꯤ꯫ ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯦ ꯚꯥꯏ, ꯃꯐꯝꯁꯦ ꯀꯔꯤꯅꯣꯃꯗꯤ ꯇꯧꯔꯦ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕꯗꯨꯅꯁꯨ ꯑꯃꯨꯛ, ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯌꯨꯝꯗ ꯍꯜꯂꯁꯤ, ꯂꯥꯛꯑꯣ ꯉꯁꯤꯒꯤꯗꯤ ꯔꯨꯝꯗ ꯄꯣꯊꯥꯔꯨꯔꯁꯤ꯫ ꯁꯤ ꯍꯥꯏꯗꯅ ꯏꯕꯥꯅꯤꯁꯦ ꯔꯨꯝꯗ ꯂꯥꯛꯄꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯂꯥꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯁꯥꯔ ꯕꯦꯝꯃꯗꯨ ꯀꯔꯤꯅꯣꯃ ꯇꯧꯍꯧꯔꯦ, ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯩꯅꯣ ꯈꯟꯗꯨꯅ ꯑꯩꯒ ꯅꯥꯎꯕꯒꯁꯨ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯨꯏ꯫ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯃꯁꯥꯗꯨ ꯊꯦꯛꯇꯣꯛꯇꯨꯅ ꯃꯃꯤꯠꯇꯣ ꯑꯣꯟꯈꯠꯇꯨꯅ ꯃꯁꯥꯗꯨ ꯀꯔꯤꯅꯣꯃꯗ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯃꯁꯥꯗꯨ ꯌꯦꯡꯕꯗ ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯕ ꯑꯗꯨꯗ ꯑꯩꯅ ꯏꯃꯥꯟꯅꯕꯗ ꯑꯣꯟꯁꯟꯗꯨꯅ ꯁꯨꯝꯅ ꯍꯥꯏ, ꯚꯥꯏ ꯑꯉꯥꯡꯁꯦ ꯂꯥꯏꯌꯣꯛꯅꯕ ꯃꯥꯜꯂꯤ, ꯑꯩꯈꯣꯏꯒꯤ ꯁꯥꯔꯗ ꯐꯣꯟ ꯇꯧꯔꯒ ꯃꯥꯏꯕ ꯑꯃꯇ ꯄꯨꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯌꯨ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯏꯃꯥꯟꯅꯕ ꯅꯥꯎꯕꯅ ꯁꯥꯔ ꯑꯗꯨꯗ ꯄꯥꯎ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯑꯩꯈꯣꯏꯅꯤꯅ ꯑꯉꯥꯡꯗꯨꯕꯨ ꯃꯁꯥꯗꯨ ꯐꯥꯖꯤꯟꯗꯨꯅ ꯁꯦꯟꯅꯗꯨꯅ ꯂꯩ꯫ ꯑꯉꯥꯡ ꯑꯗꯨ ꯃꯆꯤꯟꯗꯁꯨ ꯆꯣꯏꯔꯣꯟꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯅꯨ, ꯅꯈꯣꯏ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯅ꯫
ꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯣ ꯇꯥꯕꯗ ꯏꯃꯥꯟꯅꯕꯗꯨꯒ ꯑꯩꯒꯁꯨ ꯃꯨꯟꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯇꯩ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯀꯤꯕꯅ ꯀꯞꯄ ꯐꯥꯎꯕ ꯌꯥꯎꯔꯤ꯫ ꯏꯃꯥꯟꯅꯕꯒ ꯑꯩꯒꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯊꯦꯝꯖꯤꯜꯂꯛꯑꯝꯃꯤ꯫ ꯂꯝꯁꯨ ꯂꯥꯞꯄ ꯑꯣꯏꯕꯅꯤꯅ ꯁꯥꯔ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯄꯗ ꯃꯇꯝ ꯑꯗꯨꯝ ꯆꯪꯉꯝꯃꯤ꯫ ꯀꯣꯟꯅ ꯊꯪꯗ ꯁꯥꯔ ꯑꯗꯨꯅ ꯃꯥꯏꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯁꯦ ꯃꯥꯏꯕ ꯂꯥꯛꯏ, ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯍꯜꯂꯁꯤ꯫ ꯃꯥꯏꯕꯗꯨꯅꯁꯨ ꯑꯉꯥꯡꯗꯨꯒꯤ ꯃꯁꯥꯗꯣ ꯄꯥꯏꯔꯒ ꯌꯦꯡꯉꯝꯃꯤ꯫ ꯏꯁꯤꯡ ꯑꯁꯦꯡꯕ ꯇꯧꯔꯒ ꯇꯔꯦꯟ ꯑꯗꯨꯅ ꯈꯤꯛꯇꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯉꯥꯡꯗꯨꯒꯤ ꯃꯆꯤꯟꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯅꯨ ꯍꯥꯏꯗꯅ ꯑꯉꯥꯡꯗꯨ ꯑꯗꯨꯝ ꯁꯣꯟꯗꯨꯅ ꯂꯩ꯫ ꯃꯥꯏꯕꯗꯨꯅꯁꯨ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯕ ꯃꯇꯨꯡ ꯑꯉꯥꯡꯁꯦ ꯂꯥꯏꯌꯣꯛꯅꯔꯦ ꯑꯗꯨꯅꯅꯤ ꯇꯧꯔꯤꯁꯤ꯫ ꯁꯤ ꯍꯥꯏꯔꯒ ꯍꯣꯁꯇꯦꯜꯁꯤꯒꯤ ꯃꯄꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯏꯕꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏ, ꯏꯕꯨꯡꯉꯣ, ꯑꯩꯅ ꯃꯐꯝꯁꯤꯗ ꯑꯉꯥꯡꯁꯤꯡꯁꯦ ꯊꯝꯃꯅꯨ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯑꯉꯥꯡꯁꯤꯡꯗ ꯅꯠꯇꯦ, ꯅꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯑꯁꯣꯏ ꯑꯉꯥꯝ ꯁꯣꯏꯗꯅ ꯌꯥꯎꯔꯛꯀꯅꯤ꯫ ꯃꯐꯝꯁꯦ ꯂꯥꯏꯐꯝ ꯌꯥꯝꯅ ꯀꯜꯂꯤ꯫ ꯌꯨꯝꯁꯨ ꯌꯥꯝꯅ ꯇꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝꯁꯦ ꯌꯥꯝꯅ ꯂꯥꯏꯐꯝ ꯀꯟꯕ ꯖꯒꯥꯅꯤ꯫ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯈ꯭ꯔꯤꯗꯨꯅꯤ, ꯌꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯊꯝꯂꯅꯨ꯫ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯦ ꯃꯌꯨꯝꯗ ꯍꯜꯍꯟꯈꯤꯕꯅ ꯐꯒꯅꯤ꯫ ꯁꯤ ꯍꯥꯏꯗꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯥꯏꯕꯗꯨꯅ ꯌꯦꯡꯊꯣꯛꯄꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯉꯥꯡ ꯑꯗꯨꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯑꯝꯃꯤ꯫ ꯃꯥꯏꯕꯗꯨꯅꯁꯨ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯂꯥꯛꯑꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ꯫ ꯑꯗꯨꯒ ꯃꯇꯨꯡꯗ ꯑꯉꯥꯡꯁꯤꯡꯁꯦ ꯁꯤꯗ ꯊꯝꯃꯅꯨ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯑꯩꯕꯨ ꯀꯧꯕ ꯂꯥꯛꯑꯅꯨ꯫ ꯑꯩꯗꯤ ꯂꯥꯛꯄ ꯉꯝꯃꯔꯣꯏꯀꯣ, ꯁꯤ ꯍꯥꯏꯔꯝꯃꯒ ꯃꯥꯏꯕꯗꯨꯁꯨ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ꯫ ꯑꯩꯅꯁꯨ ꯍꯣꯁꯇꯦꯜꯒꯤ ꯃꯄꯨꯗꯨꯗ ꯁꯨꯝꯅ ꯍꯪꯉꯤ, ꯀꯩꯅꯣ ꯁꯥꯔ, ꯁꯤꯒꯨꯝꯕ ꯑꯃ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯗ꯭ꯔꯤꯕꯗꯤ? ꯑꯩꯈꯣꯏꯅꯁꯨ ꯍꯥꯟꯅ ꯍꯪꯈꯤꯕꯗꯨꯅꯤ, ꯃꯐꯝꯁꯦ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ ꯍꯥꯏꯗꯅ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯁꯥꯔ ꯑꯗꯨꯁꯨ ꯀꯔꯤꯃꯠꯇ ꯈꯨꯝꯃꯛꯇ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯍꯜꯍꯧꯔꯣ, ꯅꯣꯏꯁꯨ ꯁꯤꯗ ꯂꯩꯔꯒꯗꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯅꯤ ꯍꯥꯏꯗꯅ ꯃꯣꯏꯗꯁꯨ ꯐꯖꯅ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥꯟꯅꯕ ꯑꯗꯨꯒ ꯑꯩꯒꯁꯨ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯛꯑꯦ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫